Chief Minister N. Biren New Delhi da National BJP President JP Nadana chair loba mifamama da saruk yaduna English ani kunitoi da pangthokadaban Manipur Assembly Mikhal gi matang da kupna khanakre Miyamdagi loot tauba terrorist amagumna ek tauba mihatpa NSCN IMG camp sing government na ngak senduna thambagum Tapi lalhaulup singsu kem saduna ngak senbiu haina amkil na fongdokre. Wakhal Manaba Party singa amata oina punduna BJP government muthatnaba kanna honagani haina NCP gi National General Secretary in charge Narendra Verma na fongdokre. Mahatma Gandhi na India gi ning tamba tanduna sangsilamba ahimsa gi andalon amadi yeknababu ahimsa na maithiba pigadabani haiba wakhalon mipum khudingmak na hojik fawba ikai khumnari haina CLP leader Okram Ibobina fongdokre amadi Gandhi Jayanti ga mari leinana pangthokpa social service ki thoram amada post amadi gi tarakpadagi police personnel ama laikhidare Miyam na government na piba COVID-19 gi SOP sing ningthi na ngang na chatuna chatokpa matamda mask upiba sanitizer siznaba khutsa seng na toina hambiba amasung foot taruk ki distance ngang na chatpa haiba chatna kanglon sin asit tung induna COVID-19 nagi ngakthok minasi loina na chahi 19 ni mathakta leba mioi sing na COVID-19 vaccine soidana kapthok piu hauzik pau sandok na pizari Manipur के Chief Minister N. Biren ngasi New Delhi da National BJP President JP Nadana chair loba mifamamada saruk yaduna lakador ba ing lishing aniga kunitoi da pangthokadaba Manipur Assembly Mikhalgi matangda kupna khanakhrei mifamadu da senior BJP luchingba amasung Union Home Minister Amit Shah asu saruk yakhi Senior BJP Luchingba Santosh BL, National General Secretary Organization, Bhupendra Yadav, BJP Election In Charge for Manipur, S.S. Ashok Singha, Election Co-In-Charge Ajay Jaimwal, General Secretary Organization North-East States, Dr. Sambit Patra, BJP Manipur Pradesh President Adhikari Mayum Sharda Devi, Abhay Giri, General Secretary Organization Amasung BJP Manipur Pradesh Ki, Luchingba Amasung PWD Minister T.S. Biswajit Sungsu Mifam Aduda Saruk Yaki Haina CM Birena Facebook post samada hairi. Chief Minister N. Biren ngasi New Delhi da Mahatma Gandhi gi chama yankhaini thoi suba mapok kumon thoramda luchingba sigi mafamda ikai khumnaba utkhrei. Miyamdagi loot tauba terrorist amagumna ek tauba mihatpa NSCN IMG camp sing government na ngak senduna thambagum ning tamlamba leibakni ning tamjarage haina lauriba tampaki lalhaulup singsu camp saduna ngak senduna thamfam thoi amadi miyamgi punsi kanba ngamloidaba tarabadi Manipur da leiriba army sing chaba tingnabani thambiranu haina amkilgi president in charge Laurembam nganbina fongdokhrei Ngasi DM College Talaiba MSUG Head Office ta Luptara Mapana Atwan Abonmai Mihat ki matang da pangtokpa Paugi Sawa Amkilgi President na Wafam asi Fongdokhibani. Mahak na makata na haiki JAC na tang October gi ahumgi ahing nongyay dagi tang marigi ahing nongyay fauba kauriba ban asi Luptara Mapana Sagat kani. Maribak ningba achumbangang ba kaya bu faduna hatpada chenari ba gang amasung terrorist ni haiba mipum khudingmak na khangle government na su khanglaba NSCN IMG Tamenglonggi buining da leiba camp sing army na ngak senduna thamba taragadi tampak ki lalhaulup sing su government na ngak senduna thambiu haina Laurembam nganbi na makata na fongdokki sarkar na haiba
अबोमाई को हालिबा मियोय से थूना पुथोपियो नत्रगदि खोंजंग कया चंगसिलकनी खुदक्ता मागी ममांगदा सरकार की मियाम मयांगी ममांगदा फारगा पुरगा हातिबा मफमदुदा हेलीकॉप्टर सु लेलिबा अमा लोई लेलिबा थीददना हातु हनबा हाइबसे सरकार की असोनबनी इंटेलिजेंस की असोनबनी अदुना आर्मी जिना मागी मखुतगी अबोमाई को पिथोकबा हाइबसे आर्मी की कस्टडियल बेकनी हाइबसे हाइबा याबा पोनी हाइबा अखोइगी अबोमाई की केस से अइना हाटपनी माना हाटपनी हाइबसे हुजु फावा हाइब्रिबसे हाटने की खंगगा अदु हाइब्रि करी अकाइबा लेबगे थौरम मदुदा निपको की प्रेसिडेंट TH मनिहार न हाई की NIA दा अबोनमई मिहात की केस सिनाबदा अकाइबा लेते तौबदपु हौबदगी लोइबा फावबा मयेक सेंगना खंगलिबा स्टेट न करीमता दायित्व लौदबगुम तौबसी गवर्नमेंट की ओइना इकाइनिंगाइनी अबोनमई हातपदा चेनेबा जिप्सी अदुगी मपु अमसुंग हकथेंगना चेनेबा मियोय अमता हौजि फावबा फाद्रि हाइना मनिहार न फोंदोखी टेररिज्म से मसीगी मायोगदा अखोय पुना लेमिनरकांदा तंगदु लैताबा अमदी शांति ओइबा अदुगुम्बा लेबा अमा ओइननबगिदमक्ता अखोयगी हायेंगी पन्नसी अखोय मरु ओइना अखोय सावगचबनी अदु लोइनना अखोयगी तोंगान तोंगानबा लोपसिगी ओइबा मणिपुरदा लेबिरिबा तोंगान तोंगानबा डिस्ट्रिक्ट सिंगदा लेबिरिबा अखोयगी लोपसिंगसु क्लब ऑर्गेनाइजेशन मैरा पाइबी खदिमक्सु मणिपुरगी इंटरेस्टदा अखोयगी लेबाकसिगी इंटरेस्टदा येंबिरकांदा हायेंगी बल्लसे क्वाइदगी हेना मसक थोकपा अदुगुम्बा चिंगतम पुन्ना अदुगुम्बा इहौ सागतखिबगी लुपने हाइबदु केनोने हाइबदु पन्ने हाइबदु मखोय खंगलकांदा ngasi हेना अखोयगी जेसिना चंगहलकपा अखोयगी खुदिमक्ता अखोयगी लुप तरा तुबसिना हेना मांगजिन थाना मखोयना जेसिना चंगसन बंगमदबा मफमदुदा अखोयना चंगहलकांदा अखोय सोयदना मगे जस्टिस फंगनबा कोनगनी हाइबदुबसु अखोयगी लुप तरा तुकी माइगेदगी हंजरी वाखल मानब पार्टी सिगा अमत ओइना पुंदुना बीजेपी लेंगाक मुथतनब कदना होनरगनी हाइना NCP की नेशनल जनरल सेक्रेटरी इन चार्ज नरेंद्र वर्मा फोंदोक्रे ngasi इंफाल की प्रेस क्लब ता पाउमी सिंगा उनबा अमदा नरेंद्र वर्मा मखा ताना हाइकी बीजेपी लेंगाक लाकपदगी मियामदा अदुकी मतिक अवाबा पीरे लेंगाक हेक पाइबा हौबदगी डिमोनेटाइजेशन तौदुना मियामबु साथीना वहनकी हौजिकसु पोट लेबदा GST हपकतुना पोट की ममल अदुकी मतिक वांगहल्ले पेट्रोल की ममल ममांगदा अमुक्ता ओइदबा मवोंगदा अंगकपा फंगना वांगखलकपा कमन पीपल कयादा अवाबा पीबसिंग असि हेमनबना लाकदौरिबा इलेक्शन असिददी बीजेपी अमुक हलक्तनबा चपचाना अमत्ता ओइना लेप्तुना वाखल मानबा पार्टी सिंग पुन्ना थेंगनरगनी हाइना महाकना फोंदोखी I really extend my sincere gratitude to all the scientists, doctors, frontline workers, even the journalists. The role which you people played during 17-18 months, we cannot express our gratitude in words. Many doctors, they lost their life, they succumbed to this pandemic. The frontline workers like local self-government workers, even the journalists. There are journalists from different states, they lost their life due to corona pandemic. ngasi imphal gi congress bhawan da mahatma gandhi gi chamaga yankhai ni thoi suba mapok kumon amasung india gi prime minister oiramba lal bahadur shastri gi chama tara taret suba mapok kumon thauram pangthokre CLP leader Okram Ibobi hojik manipur gi khongchatta laiba AICC manipur election observer amasung MP Jairam Ramesh Congress Luchingba Gaikhangam Amadi Manipur Pradesh Congress Committee MPCC gi atai makok thongba Luchingba Singh Amadi Thaumi Kayana Mahatma Gandhi gi mafamda haikat laikat tamduna ikai khumnakhi Thoram madu the CLP leader Okram Ibobi na haiki Mahatma Gandhi na India gi ning tamba Tanduna Sangsilamba Ahimsa gi andalon Amadi Yeknabasu Ahimsa na maithiba pigadabani haiba wakalon Mipung Kuding Makna Huzik Fauba ikai khumnaduna lakli Mahakna British ki makuttagi India gi ning tamba mulhauba adumak mahaki non-violence movement adumak na mai pakhibani Manipur Pradesh Congress Committee Mahatma bu ikai khumnaba oina ngasi thauramasi pangthokpani haina mahakna makha takhi Rashtrapita ji Mahatma Gandhi ji gi samaga yankhaini thoi rak shuba mapok numit koi aduga loinana Lal Bahadur Shastri ji Bharat ki Prime Minister Oibiramba Mahakina Chamaga Tratare Laksuba Mapok Numit Asi coincide Toba. Aduna Koi
प्रदेश कांग्रेस कमिटीना लेखिद्रबा लीडर अनिमकी मफमदा मखोइबु अखोइ तविमन खंबा अखोइ उच्चरी मयामने हेन खंबिरे मदुदी बापूजी असि पृथ्वी पुनमकना मसक खंगबा माना नॉन वायलेंस ना कोलाई ओइदुना पृथ्वी जोई तौल लाब ब्रिटिश रु लाइना माइथी पीखिबा हौजिकती पृथ्वी पुनमकना खंगरे माकी मपोक नुमित असे ngasi Jiribam district ki manung channa leiba Laingan Pokpi police outpost ayuk pung 3:09 rom tab aduaida Gandhi Jayanti ga mari leinana pangtokpa social service ki thoram amada post amadagi tarakpada police personnel ama laikhidare laibak thiba thodok asida laikhidraba police personnel adu Moirangtem Ingocha Singh Kawi Kangpok pidagini hairi fencing gi post makhong manakta yod amada net laga napi haibada post adudagi nantharak tuna mahaki yet ki pukchetta nanthabadagi mahak fibam thina asok apan nangki khudakta Jiri hospital da pukhatlaba matung Silchar medical hospital da refer tauki hairi Silchar medical hospital yaudrangai pung 13:93 rom tabada mahak lambida laikat nabangamdana Lekidabani. Hakchang adu Jiribam police station da thamkre postmortem di Imphal da tawgani hairi. Ngasi AIMS, MSU, Desam, KSA, Suk, amadi MSF na atwan abonmai gi mihat ki matang da yaning da bafongdok tuna Imphal gi Kwakatil Bazar da khongjang chathakre. Khongjang adu da Desam head office ki cultural affairs secretary oinam Surjakantana haiki ngasi pangthokliba protest asi haukiba September 12 da CM yawba program amadagi security personnel mamang maktada faraga pukhraga tamthina hathokiba atwan abonmai gi mihat asi yaningda fongtokpani mahakna haiki Manipur asi rule of law democracy chanaba khwaidagi chawba nation amagi manung channa laibani haina masana masabu claim tawjaba state amani adubu hariba lam asida rule of law chanabadi ude NIA da abonmai gi case asigi matang da investigation taunaba sinakibasi loop tarukna taramna okli adubu nuai da thodok asi thokraba matung da center gi investigation agenda case sinakibasi Manipur gi oina laibak thibani haina makata na fongdoki atwan abonmai na laikidabagi matang da JAC na sangsilakpa khongjang khuding makta Mahiregi loop tarukna makata na support tawgani haiki Khongjang adu da we want justice abonmai mihat yaning dei haiba slogan sing su lauki Loop tarukna unjan da ngasi pangthok chariba protest asida akoina haijaning base akoigi leibak akoigi iramdam masi rules of law leiba masa gi constitution leijaba aduga democracy gi khwaidagi na chawba nation amane na masa bu claim tawjaba lam amane hairiba lam asida akoigi leijaba taragasu rules of law gi law yawdaba haitare law yawdaba gi area amada lakpagi mongda oja amabu akoigi kesu leijaba akoigi chingmi gi luchingba amabu pu harga pura kanda madusu chief minister yawba akoigi function amagi nakanda state force natraga tongan ba paramilitary force mayam gi mamang da phara pura sakrakanda kogi hatu ombasi yamna laibak thiba amadi mafam marang khangdaba thawong amane na koi loop tarung na laujai Manipur da haukiba pung kunmari asida mioi chama kuntra tarup nauna COVID-19 positive oikre mioi ani makata na laina asna maram oiduna sikre punna sample listing ani changa ga kunmari test tawbada hariba case sing asi confirm tawkhibani haina state ki COVID-19 command control room dagi thadorpa cherol aman hairi positivity rate asi chada 5.5 oikhi hariba pungfam asida mioi nifumapan covid tagi fagalaktuna discharge tawki hauzik state asi ki COVID-19 case masing asi lakh ama lising kun chat nipan humfutara mapan yaure loinana sikhiba masing lising ama chanipan humfu sure matang asida atenba break ama lominasi occasion singidamakta makhal kya gi cake haibadi photo cake layer cake brunch cake barbie cake fruit topping cake cupcakes in a chingba fongbigani amadi adomgi apamba mong da cake customize tawbagi khudong chabasu pisari Sing a Silawi Nabaginamakta, Lensing Biro, Aikoyi address NG College Road near Naurangtong. Phone number 9864112972. Aikoyi online partner Food Wi-Fi Amazon Food Web Tegisu order the Weaver Yagan. Break matung da makata ba pau pizari.
United Front Manipur ngasi Imphal da Atwan Abonmai Mihat ki mayokta poster campaign ama haldokhrei. Wafam asi front ki chairman Sapam Samungau na Imphal gi press club ta phongdokpa press meet amada mahak na phongdokkibani. Mahak na hai ki government asi na micham hatpada chenaba mioi sing lem na tharoi hairabasu ngasi fawu mara leba amata matik chaba dandi piba udri. Karigumba farabasu bail piduna thadokpagi chanabi ama lairi. Abonmai gumba miyam gi luchingba ama hat kibada government asina thausadaba matau ama utpagum tauri masi miyam na peningai oide athubada mihat pasing putho uhaina mahak na dabi tauke. Si United Front Manipur na koi Manipur sin bathungna wall poster ama campaign ngasidagi koi hogdoi aduma wall poster campaign aduda piri ba waidi. The need of the hour is to stand unitedly. Fight against the terrorism, save the life from terrorists. Manipur is not land of terrorism. Good governance can be abolished terrorism. Haiba asuma slogan asi koigi mayek ahumda English koigi imalon adagi amadi Bengali scripta hariba pot asi statewide koigi campaign gi release India da hojik fawda mioi million chamapan da lemna COVID ki vaccine kapthokre haina Union Health Minister Munsuk Mandavia na phongdokre. Hariba masing asi singthaningai ori loinana ing lishing aniga kunmathoi gi December fawda mioi khudingmak tika thanaba pandam thamli haina mahak na phongdoki. COVID-19 vaccination drive asi lebak sinbathungna hanadigi khongjang Yanghan Naba Union Government na Taurang Tauri Haina Health Ministry na Phongdokli. Ngasi Air Chief Marshal VR Chowdhury, PVSM, FBSM, VM ADC Chief of the Air Staff oina wasak lokre. Tauram adu Vayu Bhavan Air Headquarters ta pangthoki. Chowdhury asi NDA gi alumnus amani mahak Englishing amaga chamapan marifu nithoi gi December da IAF ki fighter stream da commission tauke. Mahak na housing fawda multiple fighter amasung trainer aircraft da pung lising ahum chanipan paikre. Mahak param visit seva medal PVSM ati seva medal AVSM Vayu Sena medal VM fangkre loina na President of India gi honorary ADC ni. Lakliba general election Yankai Mari Nungda ST Assembly constituency da Mirep Oigadariba Amadi BJP state executive members su Oriba Gaidon Kamaigi political campaign office amangasi None district ki Manung Channa Laiba Nongsai part 2 da Hangdokre. Office Hangdokpagi Thoramadu da Gaidon Kamaina BJP gi matang da Amadi Mahakna party asida Changkibagi wari Tinliba Miam da Sugaina Thamki. CMHT card amadi development project ki matang dasu mayam da wakal tahanki. Mahaki maru oiba pandamdi education, health amadi connectivity mapungfana chakhat hanbagi ni haina su gaidon kamaina phongdoki. Thoramadu da dice da famkiba sing da lengyan fi su kudol tamki. Thoramadu da Nungba Kendragi, Nungba Circle, Longpi Circle amadi Dolang Circle gi intending candidate sing su sarukyaki. Loinana Nungsai village area gi Luchingba Singh, Nupi Luchingba Singh, village authority gi Luchingba Singh su sarukyaki. Nakalamarom da Longmai 3 dasu interaction program amba pangtokki. Ngasi Mahatma Gandhi gi chama yangkhaini toy suba mapok kumon ga mari leinana Imphal gi MG Avenue Samu Makhong amadi Nambul Turel na chingba mafam singda BJP Manipur Pradesh amadi BJYM youth ka kusam na duna Swachh Bharat Abhiyan gi makada Sitpa Sengbagi Thoram ama pangthokre. Thoram madu da BJP Manipur Pradesh ki Vice President Singh Ningthaubam Nimbas Chidananda Singh General Secretary P Premananda Maitai BJYM Manipur Pradesh ki President Manohar Mayum Barish Sharma amadi party gi karyakarta amadi youth kayana sarukya ke. Imphal East District ki Manung Channa Laiba Top Chingtha Water Supply Scheme asigi reservoir tank asidagi ising chingkhatnaba sizinariba 15 HP water pump set asi ising sizinariba miyam asiga chanaraktabana anauba 40 HP ama thamnaba hayengdagi sem sabagi thabak hauragani hari
Maram aduna top chingtha water supply scheme asidagi ising sizinariba miyamna lakliba yumsa kaisa dagi ising piroi haina village water and sanitation committee top chingthagi maikai dagi khangalakli. September 18 hogdokhiba October 8 fawbo chathagadaba seva o samarpan thauramgi saruk ama oina ngasi Gandhi Jayanti numitna lakpada BJP Manipur Pradesh ki secretary Bikram Kongkhamna luchingba tim amana thangmaiban Punya Children Home da chana thaknaba potlam kaya pikre ST Morcha gi president Mani Kamai amasung BJP gi karyakarta su thauramadu da saruk yakhe matang asida atenba break amaga sulominasi. The NDA government of Manipur is working with full dedication to fulfill PM Modi's mission to bring clean water to every rural household in the country. CM N. Biren Singh has already announced that potable water would reach all households in rural Manipur by 2022. How ambitious this task is can be gauged from the fact that when the National Jal Jeevan Mission was launched on August 15, 2019, only 5.74% rural households in Manipur had tap water connections. This meant that out of 4,51,566 such households, only 25,920 had functional household tap connection. But in just 2 years, that number has grown to 2,35,628. That is from 5.74% to 52.18%. 284 villages and 255 panchayats have already achieved 100% FHTC status. Such has been the seriousness of the government that 2 remote villages close to the Myanmar border, Khangbarol and Khengjoy, have also been provided full regular water supply. These villages were once severely infected with insurgency, but now all 155 families there have tap water supply. Despite the massive COVID-19 outbreak slowing down the progress, CM N. Biren Singh is determined to provide every household potable water supply by next year. As PM Modi aims to bring clean water to every home in the country by 2024, CM Singh is ensuring Manipur is at the forefront of this mission. Break ki matung na tarap na okchari makataba pau pijari. Free and fair election highway hiramda Manipur ki cyclist Rohan film na ngasi Bisnupur district ki tongan mafam singda laydiba club singi kuthangda awareness program kaya pangthokre. Ngasi Gandhi Jayanti ga mari lainana Top Chingtha Gram Panchayat asigi special Gram Panchayat ama Top Chingtha da pangthokre. Ngasigi special Gram Sabha asida Tulihal Jila Parishad ki member Kongbam Ongbi Inaucha Devi amadi Top Chingtha Gram Panchayat ki Pradhan Yumnam Tomana Thoram Mapu Oike. Gram Sabha asina chatliba chahi Englishing aniga kumatoi amadi lakadoriba chahi Englishing aniga kunitoida Top Chingtha Gram Panchayat asigi paikhatpa chawkhat Thaurangi matangda khana nainaki. Ngasigi Thauram asida Mangal Piba Village Level Federation Top Chingtha amadi Tengbang Piba Village Level Top Chingthagi Thauburoi amadi members sing su saruk yakhe. Bharat ki mafam khudingda pangthokpagum Bisnupur PHED division sinduna district asigi Khungang Singhi Gram Panchayat Kunmarida Gram Sabha pangthokre. Jeevan Mission gi makhada observation of nationwide Gram Sabha and Samvat with Village Water and Sanitation Committee on Jal Jeevan Mission haiba hiramda Gram Sabha asi panchayat na konba mafamda laiba yumthong khudingda thaknaba toti gi ising pinaba gi pandamda phamkhibani. PHED Bisnupur Division gi EE Puyam Rambo Singh gi midyeng makhada Gram Panchayat Kunmarida famkhiba Gram Sabha Singh aduga afaba thaknaba isingi maru oiba ising amasung lu nanbagi chahi mangagi village action plan semba water supply scheme sing ningthina chalaibana chingba hiram kya the village water sanitation committee gi thaububa singa punna famina duna thabakta onthoknaba warep nakhi. Times of Manipur Tom TV na safong lapkhiba chahi ahum surakpagi kumon thauram ngasi Kongjeng Lekai Maning Airport Manakta Leba Channel asigi office ta pangthokre. Thauram adu da Jenims ki director Professor L Deven Tom TV ki chief editor A Movie
Editors Guild Manipur की President Khogendra Khomdram amadi Tom TV की Director Byron Mutumna Maru oiba Mithunglen Singh oina saruk yaki loinana lamdam asigi tongan ba saknairaba panelist kaya su saruk yaki thoram maduda wangang laduna Jenims की Director Professor L Devenna haikibada Tom TV na hek hawdorpadagi ngasi fawda miyamna pirakliba message amadi lamdam asida थोकप ई पाव कया मियामना यावहंदुना लाकली मीडिया हाउस अमना लमदम असिदा लौरिबा थौदांग सिंगी मरक्ता टोम टीवी ना मरु ओइना अना लायेंगी खुदोंग चादबा कया पाउदमदुना मियाम अमदि लैंगा की पुकनिंग सिंगसिनदुना मतेंग कया पांकिबा लैख्रे असिगुंबा अफबा खोंथांग कया असि मखा ताना लेप्तना चथपिगो हाइकी थौरम अदुदा सरुक याखिबा एडिटर्स गिल्ड मणिपुर की प्रेसिडेंट खोगेंद्र खोंगामना लमदम असिदा मीडिया हाउस मसिंग येंखलकपना हौजिक ngakpigani hengalakpana hौजिक media maselgi marakta yengthinarpa amana amabu hunduna ngangba da kaya lakliba kaya asi thoktuna amata oina miyamgi seba tawna bahona si haiba chingba wafam kaya phongdokhi haukiba September kumapan gi nungthil pung 3:49 taba matamda थोकिबा लंबी की एक्सीडेंट अमदा सोक्लबा मियोय अमा टेक्नोबॉल बटालियन असम राइफल्स न कनबा ngमख्रे एक्सीडेंट थोकिबा मतम इकाम कानदना पाव फंगबदगी असम राइफल्स न मफम अदुदा चत्तुना रेस्क्यू ऑपरेशन अमा चथबगा लोइनना सोक्लबा मियोय अदु फर्स्ट एड पीखी तुंगदा सोक्लबा मियोय अदु टेक्नोपॉल द लेबा असम राइफल्स की मेडिकल एड पोस्ट इमरजेंसी मेडिकल एड पीदुना कनबा ngमखी सोक्लबा मियोय अदु थौबाल डिस्ट्रिक्ट हॉस्पिटल द मखाताना लायेंग चथकी हाइरी चोरचानपुर बटालियन असम राइफल्स न सिंधुना IGAR साउथ की मीटिंग मखादा इंटरेक्शन कम कैरियर काउंसलिंग की थौरम जवाहर लाल नवोदया द चोरचानपुर द ngarang पांगथोखरे आर्म्ड फोर्स द करमना चंगनी अमदी करी करी खुदोंग चाबा फंगनी हाइबगी मतंगदा लमदम मदुगी छात्र छात्री सिंगदा खंगहनबा थौरम अदु पांगथोखिबनी NDA amadi CDS की एग्जाम सिंगदगी करमना आर्म फोर्स चंगबा याबा अमदी नुपी मचा सिंगना सैनिक स्कूल अमदी NDA एग्जाम सिंगदा मतौ करमना सरुक यागनी हाइबगी मतंगदसु सरुक यारिबा सिंगदा खंगनखी असम राइफल्स ने मियाम द लेप्तना मतेंग पांगबगी थबक मखा चथरकपा ओइना ngarang sangsa battalion na sinduna IGAR साउथ की मीटिंग मखादा के असंग खुलेन विलेज कामजोंग डिस्ट्रिक्ट मेडिकल कैंप अमा पांगथोखरे अना लायेंगी खुदोंग चादबा फजना फंगद्रबा अमदी कोविड लैना लाइचत असिगी मरमदा खनबा वाटलबा लमदम अदुगी मियोय सिंग दमक्तदा मेडिकल कैंप अदु पांगथोखिबनी हाइरी असम राइफल्स की मेडिकल टीम न लायेंग चथबदा लोइना हिदाक लांगथक सु येंगथोखी मसा खरा कन्न ngमदबा मियोय सिंगना सिविल हॉस्पिटल सिंगदा रिफर तौदुना मखा ताना लायेंग चथ हनखी हौजिक अरोइबदा मरु ओइबा पाव अमुक हन्ना चीफ मिनिस्टर एन बिरेन न्यू दिल्ली दा नेशनल बीजेपी प्रेसिडेंट JP नड्डा चेयर लौबा मिफम अमदा सरुक यादुना इंग लिसिंग अनिगा कुनिथोइदा पांगथोकदबा मणिपुर असेंबली मिखलगी मतंगदा कुपना खनखरे मियामदगी लूट तौबा टेररिस्ट अमगुमना एक्ट तौबा मिहाटपा NSCN IM की कैम सिंह गवर्नमेंट ना ngak सेंदुना थंबगुम तंपाक की लालहौलुप सिंह सु कैम सादुना ngak सेंबियु हाइना आमकिल ना फोंगदोखरे वाखल मानब पार्टी सिंगा अमत्ता ओइना पुंदुना BJP गवर्नमेंट मुथतनबा कन्न होनरगनी हाइना NCP की नेशनल जनरल सेक्रेटरी इंचार्ज नरेंद्र वर्मा फोंगदोखरे महात्मा गांधी ने इंडिया की निंगतंबा तांदुना चंगसिलंबा अहिंसा की आंदोलन अमदी येतनबबु अहिंसा न माइथीबा पीगदबनी हाइबा वाखलोन मिपुम खुदिंगमकना हुजिक फाउबा इकाई खुमनरी हाइना CLP लीडर ओक्रम इबोबीना फोंगदोखरे अमदी गांधी जयंती का मरी लेना पांगथोकपा सोशल सर्विस की थौरम अमदा पोस्ट अमदगी तारकपदा पुलिस पर्सनल अमा लेखिदरे
matang asida Pony TV na pizaba numidangi Manipuri paw loizare yengbiriba pumnampu amuk hana khurumjari.